ꯑꯍꯥꯟꯕꯃꯛꯇꯗ News Live ꯆꯦꯅꯦꯜꯕꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯡꯅꯅ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤ ꯏꯉꯦꯟꯒꯤ 14ꯅꯤ ꯄꯥꯟꯕ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 29 ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯔꯥꯁꯤ 10ꯅꯤ ꯑꯣꯏꯕ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎꯖꯦꯜ ꯑꯃ ꯐꯤ ꯁꯥꯕꯤꯁꯤꯡꯒꯤꯗꯃꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯐꯤ ꯁꯥꯕꯗ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯇꯔꯦꯡ ꯑꯃꯗꯤ ꯃꯁꯥ ꯌꯥꯝꯅ ꯑꯍꯣꯡꯕ ꯃꯃꯜꯗ ꯑꯣꯐꯔ ꯄꯤꯖꯔꯤ. ꯃꯁꯥ ꯑꯃꯗ ꯂꯨꯄꯥ 1,000 ꯄꯤꯖꯔꯝꯕꯗꯨ ꯁꯨꯞꯅꯇꯪꯒꯤ ꯂꯨꯄꯥ 900 ꯈꯛꯇꯪꯗ ꯊꯥꯗꯣꯛꯆꯔꯤ. ꯃꯣꯇꯣꯔ ꯃꯆꯥꯅ ꯂꯨꯄꯥ 2,000 ꯄꯤꯔꯝꯕꯗꯨ ꯍꯧꯖꯤꯛ ꯁꯨꯞꯅꯒꯤ ꯂꯨꯄꯥ 1,900 ꯈꯛꯇꯪꯗ ꯊꯥꯗꯣꯛꯆꯔꯤ. ꯃꯣꯇꯣꯔ ꯑꯆꯧꯕꯅ 3,000 pirambadu supnagi hojik lupa 2,900. Saikal tareng 2,000 pirambaduna supnagi lupa 1,900 da yamna ahoma mamalda offer pizari. Imphal area da laibagi oina home delivery available. Kudong chaba si lomina hausi amadi kudong chaba si lobina bagi damak ngasimak makhada pizariba number asida contact tawbiro 8729844108 number amutanga ningsingjage 8729844108 haiba number asida ngasimak contact tawbiraktuna kudong chaba asi lomina hausi Meitei afafata paknaba masu amadi paknaba maikai khanganjai ahambada mes rasigi oina ngasi ingengi 14ni pamba July gi tarik 19 lebawko numiki mes rasigi phone khangminarasi mina yengsimba nusidaba matam oi cheksinna chalu isada aphapun nangba puning langtaknaba haksangju nungaitaba piri miyamna chambigani nachakna ran chapkhatgani lam chatpa kanagani wanom thongnom di kanaba wali marup mapangna yengthi pangnaba machuna angangba machu pangnai amadi pangnaba maikaina mamang maikai pangnai leisa pakhangi oina nungsi maridi phagatgani thongni polam lei ini angangba mathangda bicharasi ngasi ingengi 14ni pamba July gi tarik 19 lebawko numiki bicharasi gi phone khangminarasi wakhal leitadaba oi tumba yadi hiram khudingda amang ata na henba lan mayeng taba miga muknabana singba thokali pungning phathabiu hakjang nungaigani maru mapangi mateng pamlabadi phangjagani naitong warep lawar yagani sokpanba yabadaidi chekselu paknaba machuna asangma machu natraga hiwok machu pangnai aduga paknaba maikaina makha natraga maning maikai pangnai leisa pakhangi oina nungsi maridi phari thongni polam lei sini angangba mathangda mithun rasi ngasi ingengi 14ni pamba July tarik 19 lebawko numiki mithun rasi gi phone khangminarasi laibak phaba tawba khudingda mai pakjaba numini sel amadi mingchat phangani nupa nupi motinana leminaba oi naran chawthongnaba honabada ningba mapa chagani wakhan thokani yeknabasu pangangani amadi takan hina naran mahangani ingthau paknaba machuna manga machu pangnai aduga paknaba maikaina maning maikai pangnai leisa pakhangi oina laibo phagani thongni polam lai sini angangba mathangda karkarasi ngasi ingengi 14ni pamba July gi tarik 19 lebawko numiki karkarasi gi phone khangminarasi sen thum ningthina tansimba ngangani mibu khudum chanba ngamgani thabak mai pakpa jang phaba nungaiba punsi phangba oi wakhan thokba mine kai khumnabiba arang arak phangbagi nungaiba phangani yeknabanadi apang tangani akang ahi tano paknaba machuna hibong machu loinana angangwa natraga paknaba machuna maning maikai leisa pakhangi oina laibak phagani thongni polam lei napu amadi kismis mathangda singarasi ngasi ingengi 14ni pamba July tarik 19 lebawko numiki singarasi gi phone khangminarasi ana yeng nangba makhan kayagi awa ana thokpa yaba thabak thoromda ayepana hemba numini siksinbiu pangningba thabak pangbagi nungaijaba naknabagi mateng thoina kanaba numini napan loinarabagi mangjagani miwa thajaganu pangnaba machuna lei machu aduga pangnaba maikaina mamang maikaini leisa pakhangi oina ningbana ama oigani thongni polam lei sini angangba mathangda kainarasi ngasi ingengi 14ni pamba July gi tarik 19 lebawko numiki kainarasi phone khangminarasi
ꯄꯨꯛꯅꯤꯡ ꯋꯥꯕ ꯀꯥꯟꯅꯗꯕ ꯃꯐꯝꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯃꯇꯝ ꯃꯥꯡꯕ ꯈꯨꯗꯣꯡꯊꯤꯕ ꯅꯪꯕꯁꯨ ꯌꯥꯕ ꯅꯨꯃꯤꯠꯅꯤ, ꯆꯦꯛꯁꯤꯟꯕꯤꯌꯨ꯫ ꯄꯥꯔꯤꯛꯀꯤ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯕꯅ ꯑꯣꯏꯖꯕ ꯍꯦꯟꯅ ꯇꯥꯟꯁꯤꯟꯕ ꯉꯝꯒꯅꯤ, ꯑꯀꯤꯕ ꯊꯥꯗꯣꯛꯎ ꯄꯨꯝꯅꯃꯛ ꯂꯥꯛꯁꯤꯟꯒꯅꯤ, ꯑꯐꯕ ꯃꯤꯡꯆꯠ ꯐꯪꯒꯅꯤ꯫ ꯄꯛꯅꯕ ꯃꯆꯨꯅ ꯍꯤꯒꯣꯛ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯃꯥꯏꯀꯩꯅꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯐꯅ ꯁꯣꯟꯅꯒꯅꯤ, ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯑꯉꯧꯕ ꯑꯃꯗꯤ ꯁꯪꯒꯣꯝ꯫ ꯃꯊꯪꯗ ꯇꯨꯂꯥ ꯔꯥꯁꯤ, ꯉꯁꯤ ꯏꯉꯦꯟꯒꯤ 14ꯅꯤ ꯄꯥꯝꯕ, ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 29 ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯇꯨꯂꯥ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯇꯧꯔꯨꯕ ꯊꯕꯛꯇ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕ, ꯊꯥꯖꯗꯅ ꯀꯥꯟꯅꯕ ꯄꯣꯠꯆꯩ ꯂꯟ ꯊꯨꯝ ꯐꯪꯕ, ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯕ, ꯏꯃꯨꯡ ꯃꯅꯨꯡ ꯃꯣꯠ ꯇꯤꯟꯅꯕ ꯑꯣꯏ꯫ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯋꯥꯈꯜ ꯊꯣꯛꯄ ꯅꯨꯃꯤꯠꯅꯤ, ꯂꯥꯡꯇꯛꯅꯔꯕꯁꯨ ꯃꯥꯏꯗꯤ ꯄꯥꯛꯀꯅꯤ, ꯋꯥꯉꯥꯡ ꯍꯩꯇ꯭ꯔꯕꯗꯤ ꯑꯉꯝꯕꯅ ꯋꯥꯔꯧꯒꯅꯤ, ꯍꯨ ꯁꯦꯝꯕ ꯐꯩ꯫ ꯄꯛꯅꯕ ꯃꯆꯨꯅ ꯁꯪꯕꯥꯟꯅꯕ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯈꯥ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯅꯤꯡꯖꯕ ꯊꯨꯡꯒꯅꯤ, ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯑꯁꯪꯕ ꯑꯃꯗꯤ ꯀꯤꯁꯃꯤꯁ꯫ ꯃꯊꯪꯗ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯉꯁꯤ ꯏꯉꯦꯟꯒꯤ 14ꯅꯤ ꯄꯥꯝꯕ, ꯖꯨꯂꯥꯏꯒꯤ ꯇꯥꯡ 29 ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯃꯔꯝ ꯀꯌꯥꯅ ꯊꯕꯛꯇ ꯑꯄꯟꯕ ꯑꯌꯦꯠꯄ ꯑꯣꯏꯍꯟꯕ, ꯈꯔꯆ ꯌꯥꯝꯕ, ꯂꯟ ꯑꯃꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯌꯦꯡ ꯇꯥꯕ, ꯃꯤꯅ ꯏꯊꯛꯇ ꯋꯥ ꯉꯥꯡꯕ ꯑꯣꯏ꯫ ꯂꯧꯁꯤꯡꯗ ꯄꯥꯝꯕꯩ ꯑꯣꯏꯕꯅ ꯄꯨꯝꯅꯃꯛꯇꯒꯤ ꯂꯥꯛꯆꯒꯅꯤ, ꯅꯆꯥ ꯅꯅꯥꯒꯤ ꯋꯥꯁꯨ ꯀꯥꯟꯅꯒꯗꯕ ꯅꯨꯃꯤꯠꯅꯤ, ꯃꯤꯋꯥ ꯂꯧꯔꯕꯗꯤ ꯃꯔꯨꯞ ꯀꯥꯏꯅꯕ ꯌꯥꯏ꯫ ꯄꯛꯅꯕ ꯃꯆꯨꯅ ꯀꯥꯡꯆꯦꯡ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯈꯥ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤꯕꯅ ꯇꯦꯡꯕꯥꯡꯕꯤꯒꯅꯤ, ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯍꯤꯒꯣꯛ꯫ ꯃꯊꯪꯗ ꯙꯅꯨ ꯔꯥꯁꯤ,ꯉꯁꯤ ꯏꯉꯦꯟꯒꯤ 14ꯅꯤ ꯄꯥꯝꯕ, ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 29 ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯙꯅꯨ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯑꯍꯥꯎꯕ ꯆꯥꯒꯅꯤ, ꯍꯔꯥꯎ ꯇꯌꯥꯝꯕ ꯐꯪꯒꯅꯤ, ꯑꯀꯤ ꯑꯃꯧꯒꯤ ꯐꯤꯔꯣꯜ ꯁꯤꯖꯤꯟꯅꯒꯅꯤ, ꯂꯥꯏꯕꯛ ꯐꯕ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯐꯪꯒꯅꯤ, ꯍꯔꯥꯎꯕ ꯋꯥꯈꯜ ꯊꯣꯛꯄ, ꯌꯦꯛꯅꯕꯕꯨ ꯂꯥꯛꯁꯤꯟꯕ ꯉꯝꯖꯕ, ꯃꯤꯌꯥꯝꯅ ꯆꯥꯟꯕꯤꯕ ꯅꯨꯃꯤꯠꯅꯤ, ꯃꯩꯅꯗꯤ ꯇꯥꯊꯤꯒꯅꯤ, ꯋꯥꯅꯣꯝ ꯊꯧꯅꯣꯝꯗꯤ ꯀꯥꯟꯅꯔꯣꯏ꯫ ꯄꯛꯅꯕ ꯃꯆꯨꯅ ꯑꯉꯧꯕ ꯃꯆꯨ, ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯒꯅꯤ, ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯆꯤꯅꯤ ꯑꯉꯥꯡꯕ꯫ ꯃꯊꯪꯗ ꯃꯀꯔ ꯔꯥꯁꯤ, ꯉꯁꯤ ꯏꯉꯦꯟꯒꯤ 14ꯅꯤ ꯄꯥꯝꯕ, ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 29 ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯃꯀꯔ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯈꯨꯗꯣꯡ ꯆꯥꯗꯕꯅ ꯍꯦꯟꯕ, ꯈꯣꯔꯁ ꯍꯦꯟꯅ ꯆꯠꯄ, ꯄꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯕ, ꯀꯥꯟꯅꯕ ꯐꯪꯗꯅ ꯃꯇꯝ ꯃꯥꯡꯂꯒ ꯇꯣꯛꯄ ꯅꯨꯃꯤꯠ ꯑꯣꯏꯅ ꯇꯧꯒꯅꯤ꯫ ꯉꯥꯡ ꯁꯛꯄꯗ ꯃꯤꯅ ꯏꯀꯥꯏ ꯈꯨꯝꯅꯕꯤꯕ, ꯋꯥꯅꯣꯝ ꯊꯧꯅꯣꯝ ꯀꯥꯟꯅꯖꯕ ꯅꯨꯃꯤꯠꯅꯤ, ꯐꯤꯡꯂꯕꯗꯤ ꯌꯦꯛꯅꯕ ꯍꯦꯟꯒꯠꯀꯅꯤ, ꯐꯪꯕ ꯌꯥꯕ ꯄꯟꯈꯤꯅꯤ꯫ ꯄꯛꯅꯕ ꯃꯆꯨꯅ ꯍꯪꯒꯥꯝꯄꯥꯟ ꯃꯆꯨ, ꯂꯣꯏꯅꯅ ꯃꯈꯥ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯃꯥꯏ ꯄꯥꯛꯆꯒꯅꯤ, ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯆꯤꯅꯤ ꯑꯉꯥꯡꯕ꯫ ꯃꯊꯪꯗ ꯀꯨꯝꯚ ꯔꯥꯁꯤ,ꯉꯁꯤ ꯏꯉꯦꯟꯒꯤ 14ꯅꯤ ꯄꯥꯝꯕ, ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 29 ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯀꯨꯝꯚ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯂꯟ ꯊꯨꯝ ꯍꯦꯟꯒꯠꯄ, ꯇꯧꯔꯨꯕ ꯊꯕꯛꯀꯤ ꯀꯥꯟꯅꯕ ꯃꯍꯩ ꯐꯪꯖꯕ, ꯀꯨꯏꯅ ꯎꯅꯗ꯭ꯔꯕ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡꯒ ꯎꯅꯗꯨꯅ ꯅꯨꯡꯉꯥꯏꯕ, ꯍꯔꯥꯎ ꯅꯨꯡꯉꯥꯏꯃꯤꯟꯅꯕ ꯐꯪꯕ ꯑꯣꯏ꯫ ꯌꯦꯛꯅꯕꯁꯨ ꯂꯥꯛꯁꯤꯟꯗꯨꯅ ꯁꯦꯟ ꯊꯨꯝ ꯀꯥꯟꯅꯕ ꯍꯦꯟꯒꯠꯄ ꯅꯨꯃꯤꯠꯅꯤ, ꯅꯤꯡꯖꯕꯗꯣ ꯄꯥꯡꯕ ꯅꯠꯇꯅ ꯆꯤꯟ ꯀꯥꯡꯒꯅꯨ, ꯑꯈꯪ ꯑꯍꯩ ꯁꯥꯗꯕ ꯐꯒꯅꯤ꯫ ꯄꯛꯅꯕ ꯃꯆꯨꯅ ꯍꯤꯒꯣꯛ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯅꯤꯡ ꯃꯥꯏꯀꯩꯅꯤ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯃꯥꯏ ꯄꯥꯛꯆꯒꯅꯤ, ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯑꯁꯪꯕ ꯑꯃꯗꯤ ꯀꯤꯁꯃꯤꯁ꯫ ꯃꯊꯪꯗ ꯃꯤꯅ ꯔꯥꯁꯤ, ꯉꯁꯤ ꯏꯉꯦꯟꯒꯤ 14ꯅꯤ ꯄꯥꯝꯕ, ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 29 ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯃꯤꯅ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯑꯐꯕ ꯊꯕꯛ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄ ꯉꯝꯒꯅꯤ, ꯁꯥꯁꯟ ꯇꯧꯕꯁꯤꯡꯗꯒꯤ ꯀꯥꯟꯅꯕ ꯐꯪꯒꯅꯤ, ꯊꯧꯔꯝ ꯈꯨꯗꯤꯡ ꯃꯥꯏ ꯄꯥꯛꯀꯅꯤ, ꯇꯨꯡꯒꯤ ꯄꯣꯔꯝ ꯌꯥꯠꯀꯅꯤ꯫ ꯁꯛꯈꯪꯗꯕꯅ ꯀꯤꯍꯟ ꯈꯪꯍꯟꯕ ꯂꯩꯔꯕꯁꯨ ꯀꯅꯥꯅꯁꯨ ꯂꯥꯛꯆꯕ ꯉꯝꯂꯣꯏ, ꯄꯥꯡꯉꯝꯗ꯭ꯔꯕ ꯊꯕꯛ ꯄꯥꯡꯒꯅꯤ, ꯂꯧꯁꯤꯡ ꯆꯥꯎꯒꯅꯤ, ꯍꯨꯔꯥꯟꯕꯅꯗꯤ ꯇꯥꯊꯤ꯫ ꯄꯛꯅꯕ ꯃꯆꯨꯅ ꯑꯉꯥꯡꯕ ꯃꯆꯨ, ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯑꯋꯥꯡ ꯅꯠꯇ꯭ꯔꯒ ꯆꯤꯡꯈꯩ ꯃꯥꯏꯀꯩ ꯄꯛꯅꯩ꯫ ꯂꯩꯁꯥ ꯄꯥꯈꯪꯒꯤ ꯑꯣꯏꯅ ꯃꯥꯏ ꯄꯥꯛꯆꯒꯅꯤ, ꯊꯧꯅꯤ ꯄꯣꯠꯂꯝꯅ ꯂꯩ ꯍꯤꯒꯣꯛ꯫ ꯃꯊꯛꯇ ꯄꯤꯖꯔꯤꯕ ꯃꯆꯨꯁꯤꯡ ꯑꯁꯤ ꯏꯁꯥꯗ ꯁꯦꯠ ꯏꯟꯕꯗ ꯅꯠꯇ꯭ꯔꯒ ꯂꯨꯃꯥꯜ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯗ ꯀꯥꯟꯅꯕ ꯐꯪꯕꯤꯒꯅꯤ, ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯃꯥꯏꯀꯩꯁꯤꯡ ꯑꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯈꯨꯗꯣꯡꯆꯥꯕ, ꯑꯣꯏꯖ ꯑꯣꯏꯊꯛ ꯐꯪꯕ ꯄꯤꯔꯤ꯫ ꯉꯁꯤ ꯏꯉꯦꯟꯒꯤ 14ꯅꯤ ꯄꯥꯝꯕ, ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 29 ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯔꯥꯁꯤ 12ꯒꯤ ꯑꯐ ꯐꯠꯇ, ꯄꯛꯅꯕ ꯃꯆꯨ, ꯄꯛꯅꯕ ꯃꯥꯏꯀꯩ ꯈꯪꯍꯟꯖꯕ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯤꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ